ꯑꯗꯨꯅ ꯃꯁꯤ ꯀꯣꯛꯇꯥ ꯐꯥꯎꯕ ꯕꯣꯠ ꯄ꯭ꯔꯣꯕꯗ ꯗꯤꯁꯇꯔꯕꯦꯟꯁ ꯑꯃꯐꯥꯎ ꯄꯤꯗꯕ ꯑꯅꯤꯁꯨꯕꯗ ꯑꯍꯨꯝꯁꯨꯕꯗ ꯉꯔꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯡꯗ ꯄꯣꯡꯅ ꯆꯤꯡꯊꯔꯒ ꯒꯥꯔꯤ ꯍꯩꯗꯣꯛꯑꯒ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯅ ꯍꯥꯟꯅꯁꯨ ꯄꯔꯃꯤꯁꯟ ꯂꯧꯔꯕ ꯍꯥꯟꯅ ꯂꯣꯏꯅ ꯌꯥꯅꯔꯦꯕ CSO ꯃꯉꯥꯅ ꯄꯨꯔꯛꯄ ꯆꯦꯗꯣ ꯁꯥꯏꯟ ꯇꯧꯔꯒ ꯁꯤꯟꯅꯝꯃꯒ ꯑꯗꯨꯒꯤ ꯊꯥꯗꯣꯛꯄ ꯍꯥꯏꯅꯔꯒ ꯗꯦꯠ 25ꯗꯒꯤ ꯑꯗꯨꯃꯥꯏꯅ ꯄꯣꯠꯁꯤ ꯄꯨꯕ ꯍꯧꯔꯛꯄꯅꯦꯕ 25ꯗꯒꯤ ꯄꯨꯕ ꯍꯧꯔꯛꯄꯗꯨ ꯄꯩꯁꯥ ꯅꯨꯡꯁꯥ ꯑꯗꯨꯝ ꯂꯧꯏ ꯐꯔꯦ ꯑꯗꯨꯁꯨ ꯂꯤꯁꯤꯡ ꯄꯤꯌꯨ 2 ꯄꯤꯌꯨ 5 ꯄꯤꯌꯨ ꯂꯧꯏ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯣꯏ ꯑꯗꯨꯝ ꯄꯤꯅꯔꯝꯃꯤ ꯆꯦ ꯄꯤꯔ ꯆꯦ ꯄꯤꯗꯦ ꯉꯔꯥꯡꯁꯨ ꯀꯣꯜ ꯇꯧꯔꯤ ꯑꯣꯖꯥ ꯆꯦ ꯄꯥꯏꯗꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯆꯦꯛ ꯄꯨꯔꯛꯏ ꯂꯩꯉꯣꯏ ꯄꯨꯔꯛꯏ ꯆꯦ ꯄꯥꯏꯗ꯭ꯔꯥ ꯄꯥꯏꯗꯦ ꯑꯩꯈꯣꯏꯅ ꯆꯦꯗꯨ ꯃꯣꯏꯗ ꯄꯩꯁꯥ ꯂꯧꯕꯗ ꯐ꯭ꯔꯤꯗ ꯄꯤꯕꯅꯤ ꯆꯦ ꯄꯥꯏꯗ꯭ꯔꯗꯤ ꯍꯜꯍꯟꯈꯣ ꯑꯣꯏꯅ ꯍꯜꯍꯜꯂꯦꯕ ꯑꯩꯈꯣꯏꯅ ꯉꯔꯥꯡꯒꯤꯁꯤꯗꯤ ꯆꯦ ꯄꯥꯏꯅ ꯍꯦꯛꯇ ꯃꯌꯥꯝ ꯑꯣꯝꯁꯤꯜꯂꯒ ꯃꯣꯏ ꯃꯌꯥꯝꯁꯨ ꯑꯇꯩꯅ ꯃꯌꯥꯝ ꯑꯃꯗꯤ ꯇꯧꯅꯨ ꯄꯣꯠꯁꯤ ꯇꯧꯅꯨ ꯅꯣꯏ ꯗꯥꯏꯇꯠꯇꯨꯅꯤ ꯆꯦ ꯄꯨꯔꯒ CSO ꯃꯌꯥꯝꯅ ꯀꯣꯛꯇꯥ ꯄꯥꯕ꯭ꯂꯤꯛꯅ ꯌꯥꯔꯒ ꯀꯣꯛꯇꯥꯒꯤꯅꯦꯅ ꯄꯨꯔꯛꯑꯕ ꯁꯣꯞ ꯅꯝꯕꯔ ꯂꯥꯏꯁꯦꯟꯁ ꯅꯝꯕꯔ ꯂꯣꯏꯅ ꯄꯨꯔꯛꯑꯒ ꯄꯤꯕ ꯄꯣꯠꯁꯦ ꯁꯤ ꯅꯣꯏ ꯐꯥꯈ꯭ꯔꯣ ꯅꯝꯅ ꯍꯦꯛꯇ ꯒ꯭ꯔꯨꯞ ꯑꯃ ꯊꯣꯛꯑꯒ ꯃꯩ ꯊꯥꯗꯣꯛꯄ ꯌꯨꯔꯤꯌꯥ ꯅꯠꯇꯕꯗꯁꯨ ꯃꯣꯏꯅ ꯌꯨꯔꯤꯌꯥꯅꯦꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯗ ꯂꯥꯟꯅ ꯁꯟꯗꯣꯛꯄ ꯇꯂꯞ ꯐꯨꯟꯖꯜꯂ ꯄꯨꯔꯛꯑꯦꯅ ꯃꯣꯏꯅ ꯃꯤꯗꯤꯌꯥꯗ ꯇꯂꯞ ꯒꯥꯔꯤꯅ ꯇꯣꯉꯥꯟꯕ ꯑꯃꯅꯤ ꯃꯄꯨ ꯑꯃꯅꯤ ꯌꯨꯔꯤꯌꯥ ꯒꯥꯔꯤꯅ ꯇꯣꯉꯥꯟꯕ ꯑꯃꯅꯤ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯗꯤꯁꯇꯔꯕꯦꯟꯁ ꯑꯃꯐꯥꯎ ꯄꯤꯗꯕ ꯑꯗꯨꯒ ꯒꯣꯔꯃꯦꯟꯅ ꯉꯔꯥꯡ ꯆꯦꯟꯅꯔꯤꯕ ꯃꯤꯁꯦ ꯃꯇꯨꯡ ꯇꯧꯗꯅꯕ ꯕꯗꯟꯒꯤ ꯄꯤꯕꯤꯕ ꯁꯤ ꯈꯛꯇꯅꯤ ꯂꯣꯏꯅ ꯑꯗꯒꯤ ꯕꯤꯍꯥꯔꯒꯤ ꯐꯦꯛꯇꯔꯤꯗꯒꯤ DAP ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯄꯨꯔꯛꯏꯕ ꯑꯩꯈꯣꯏ ꯃꯃꯜ ꯂꯥꯡꯃꯜ ꯂꯣꯏꯅ ꯑꯗꯨꯒꯤ ꯂꯥꯏꯁꯦꯟꯁ ꯑꯗꯩ GST ꯀꯔꯤ ꯀꯥꯞꯇꯅ ꯒꯥꯔꯤꯁꯤ ꯑꯗꯨꯝ ꯄꯨꯂꯤꯁꯇ ꯄꯤꯈ꯭ꯔꯕꯅꯤ ꯆꯦ ꯆꯥꯡ ꯂꯣꯏꯅ ꯃꯣꯏꯗꯁꯨ ꯎꯍꯜꯂꯤꯃꯤ ꯃꯣꯏꯅꯁꯨ ꯌꯦꯡꯉꯤꯃꯤ ꯑꯗꯨ ꯃꯣꯏꯅ ꯌꯦꯡꯉꯒ ꯃꯣꯏ ꯗꯦꯂꯤꯚꯔꯤ ꯊꯥꯗꯣꯛꯏꯃꯦꯕ ꯑꯇꯣꯞꯄ ꯒ꯭ꯔꯨꯞ ꯑꯃ ꯂꯥꯛꯑꯒꯅꯦꯕ ꯇꯧꯔꯤꯁꯦ ꯃꯦꯟ ꯑꯣꯏꯅ ꯀꯣꯛꯇꯥꯗ ꯂꯩꯔꯤꯕ ꯄꯣꯄꯨꯂꯦꯁꯟꯁꯦ ꯇꯥꯁꯤ ꯚꯣꯇꯔꯗ 5,500 ꯁꯨꯔꯁꯨ ꯏꯟꯀ꯭ꯂꯨꯗꯤꯡ ꯆꯥꯏꯜ 45,000 50,000ꯅꯦꯕ ꯑꯗꯨꯒ ꯁꯔꯥꯎꯟꯗꯤꯡ ꯔꯤꯂꯤꯞꯇ ꯂꯩꯔꯤꯕ 1,000 +, ꯋꯥꯔꯗ ꯅꯝꯕꯔ 9ꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡ ꯐꯧꯀꯤꯈꯥꯏ ꯂꯩꯔꯤꯕ ꯀꯪꯕꯥꯏ ꯂꯩꯔꯤꯕ ꯃꯦꯘꯥꯂꯥ ꯂꯩꯔꯤꯕ ꯁꯩꯇꯣꯟꯗ ꯂꯩꯔꯤꯕ ꯆꯣꯡꯁꯥꯡꯗ ꯂꯩꯔꯤꯕ ꯁꯟꯗꯣꯡꯗ ꯂꯣꯏꯅ ꯄꯣꯄꯨꯂꯦꯁꯟ 1 ꯂꯥꯈꯀꯤ ꯃꯊꯛꯇ ꯂꯩꯕ ꯄꯣꯄꯨꯂꯦꯁꯟꯒꯤ ꯃꯥꯔꯀꯦꯠꯅꯦꯕ ꯁꯤꯗ ꯃꯣꯏꯅ ꯍꯥꯏꯔꯤꯁꯦ ꯈꯨꯠꯅ ꯌꯣꯝꯃꯒ ꯄꯨꯈꯤꯅꯤ ꯄꯣꯂꯤꯊꯤꯟꯗ ꯄꯨꯔꯒ ꯀꯣꯛꯇꯥꯁꯤ ꯆꯥꯒꯗ꯭ꯔꯣ ꯀꯃꯥꯏꯅ ꯄꯣꯂꯤꯊꯤꯟꯗ ꯄꯨꯕꯗꯨꯁꯨ ꯐꯥꯔꯝꯃꯤꯅ ꯌꯥꯟꯗ꯭ꯔ ꯃꯇꯨꯡꯗ ꯒꯥꯔꯤ ꯃꯆꯥꯗ ꯄꯣꯂꯤꯊꯤꯟꯗ ꯄꯨꯁꯤ ꯀꯔꯤ ꯆꯦꯡ ꯕꯦꯒ 1,000 ꯄꯨꯔꯛꯑꯁꯦꯕ ꯑꯣꯖꯥꯀꯣ ꯍꯧꯖꯤꯛ ꯀꯣꯛꯇꯥ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤꯅ ꯆꯦꯡ ꯕꯦꯒ ꯑꯃꯃꯝ ꯂꯧꯈꯤꯕ ꯀꯣꯟꯅꯒꯗ꯭ꯔꯥ ꯑꯂꯨ ꯕꯣꯔꯥ 100 ꯄꯨꯔꯛꯑꯁꯦꯕ ꯈꯟꯅꯔꯦꯅ ꯀꯥꯏꯅ ꯀꯤꯗꯅ ꯈꯣꯠꯇꯅ ꯆꯪꯅꯗꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯥ ꯃꯤꯑꯣꯏꯕꯁꯦ ꯇꯝꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯤꯗꯅ ꯆꯪꯉꯛꯏꯁꯦ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯉꯥꯏꯍꯥꯛꯇꯪ ꯁꯥꯎꯅꯕ ꯈꯣꯠꯄꯗꯨꯗꯤ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯗꯤ ꯊꯣꯛꯀꯅꯤ ꯁꯤ ꯄꯣꯠꯁꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯁꯨ ꯑꯁꯣꯏꯕ ꯌꯥꯎꯒꯅꯤ ꯅꯣꯏꯒꯤ ꯃꯔꯛꯇꯁꯨ ꯑꯁꯣꯏꯕ ꯌꯥꯎꯔꯛꯀꯅꯤꯕ ꯁꯤ ꯃꯌꯥꯝꯁꯦ ꯉꯥꯛꯊꯣꯛ ꯉꯥꯛꯁꯤꯟ ꯇꯧꯅꯔꯒ ꯇꯨꯡ ꯀꯣꯏꯅ ꯌꯥꯝ ꯁꯥꯡꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕꯅꯕ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯅꯕ ꯑꯩꯈꯣꯏꯁꯨ ꯍꯥꯏꯕ ꯌꯥꯕ ꯑꯩꯈꯣꯏꯁꯨ ꯍꯪꯅꯒꯦ ꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯄꯣꯛꯒꯤ ꯃꯤ ꯂꯥꯛꯄꯁꯦ ꯃꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗ ꯌꯥꯝ ꯍꯔꯥꯎꯋꯦꯕ ꯃꯤꯇꯤꯡꯗ ꯃꯣꯏ ꯂꯥꯛꯀꯅꯤ ꯑꯁ ꯐꯔꯦꯗ ꯃꯔꯝꯗꯤ ꯁꯨꯃꯥꯏꯅ ꯑꯣꯖꯥ ꯍꯣꯏꯗꯣ ꯉꯥꯛꯇꯪ ꯑꯩꯈꯣꯏ ꯃꯊꯛꯇ ꯐꯝꯃꯤꯟꯅꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯉꯥꯛꯇꯪ ꯐꯝꯃꯤꯟꯅꯗꯤ SPO ꯑꯣꯏꯁꯨ ꯉꯥꯏꯁꯅꯤꯀꯦ ꯌꯥꯏ ꯅꯠꯇꯦ ꯐꯝꯃꯁꯦ ꯑꯥꯗ ꯋꯥꯔꯤ Kalau mulai udah lagi dia minta terang saja. Yang mereka koyau ini, support ini kena. Lembaga meeting tore, moyang di sini tu meeting tore. Moyang di sini so tu pula, moyang kene tu sini so jadi pula boleh saya. Kau boleh ada ni. Saya misal ni dah karo ya. Aku ni muda hari saya
ꯒꯣꯔꯃꯦꯟꯒꯤ ꯃꯇꯦꯡꯅ ꯐꯣꯔꯁꯀꯤ ꯃꯇꯦꯡꯅ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯆꯥꯅ ꯑꯩꯈꯣꯏ ꯇꯧꯔꯒ ꯆꯍꯤ ꯂꯣꯏꯅꯗꯅ ꯂꯩꯔꯤꯕ ꯑꯁꯤꯕꯨ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯝꯅꯃꯛ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯁꯦ ꯏꯁꯀꯣꯂꯔꯁꯤꯞ ꯇꯧꯔꯒ ꯅꯣꯡꯃ ꯆꯠꯂꯤꯕ ꯄꯣꯠꯁꯦ ꯅꯣꯏꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯒꯅꯤ ꯍꯥꯏꯅ ꯋꯥꯔꯤꯁꯤ ꯁꯥꯟꯅꯔꯒ ꯐꯔꯦ ꯑꯗꯨꯗꯤꯅ ꯑꯩꯈꯣꯏꯁꯦ ꯀꯨꯟꯒꯦꯠ $18 ꯃꯥꯜꯂꯦ ꯃꯤꯇꯤꯡ ꯇꯧꯕꯒꯤ 18 ꯇꯧꯔꯒ ꯁꯥꯟꯇꯤ ꯃꯟꯗꯣ ꯐꯝꯃꯒ ꯕꯣꯂꯥꯗꯒꯤ ꯅꯔꯥꯟ ꯁꯤꯅꯥꯒꯤ ꯑꯅꯥꯄꯨꯔꯒꯤ ꯑꯗꯒꯤ ꯃꯣꯏꯔꯥꯡ ꯈꯨꯅꯧ ꯀꯣꯛꯇꯥꯒꯤꯁꯨ ꯐꯝꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯆꯦꯁꯨ ꯃꯌꯥꯝ ꯑꯗꯨꯃꯥꯏꯅ ꯆꯦꯗ ꯁꯥꯏꯟ ꯇꯧꯔꯣ ꯀꯣꯛꯇꯥꯒꯤ ꯑꯗꯨꯒ ꯁꯣꯞ ꯅꯝꯕꯔ ꯆꯦꯗꯣ ꯆꯦꯗꯣ ꯂꯥꯏꯁꯦꯟꯁ ꯀꯩꯅꯣ ꯇꯧꯕꯗꯗꯤ ꯃꯉꯥꯁꯤꯅ ꯁꯤꯗ ꯄꯥꯁ ꯅꯝꯕꯔ ꯑꯗꯨꯒ ꯗꯦꯠ ꯑꯣꯐ ꯏꯁꯨ ꯑꯗꯨꯒ ꯁꯣꯞ ꯂꯥꯏꯁꯦꯟꯁ ꯅꯝꯕꯔ ꯑꯗꯨꯒ ꯚꯦꯂꯤꯠ ꯅꯣꯡꯃ ꯄꯤꯔꯒ ꯉꯔꯥꯡꯒꯤ ꯄꯣꯠ ꯏꯔꯒ ꯄꯤꯔꯤ ꯂꯥꯏꯁꯦꯟꯁ ꯅꯝꯕꯔ ꯂꯣꯏꯅ ꯁꯤ ꯏꯔꯒ ꯑꯩꯅ ꯃꯣꯏꯗ ꯀꯟꯅ ꯇꯦꯂꯤꯐꯣꯟ ꯇꯧꯔꯒ ꯍꯥꯏꯌꯦꯕ ꯁꯨꯃꯥꯏꯅ ꯄꯨꯔꯛꯑꯁꯨ ꯅꯋꯥ ꯂꯧꯗꯦ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯔꯒ ꯄꯣꯠ ꯄꯨꯔꯛꯄ ꯄꯨꯝꯅꯃꯛꯁꯦ ꯑꯃꯅ ꯐꯥ ꯑꯃꯅ ꯃꯣꯏꯔꯥꯡ ꯂꯥꯡꯐꯩꯗ ꯊꯥꯗꯣꯛꯀꯅꯤ ꯃꯣꯏꯔꯥꯡ ꯈꯨꯅꯧꯗ ꯂꯥꯛꯀꯅꯤ ꯃꯣꯏꯔꯥꯡ ꯈꯨꯅꯧꯗ 5 ꯊꯠꯂꯒ ꯐꯥꯒꯅꯤ ꯊꯣꯡꯂꯥꯎꯕꯤꯗ ꯂꯥꯛꯀꯅꯤ ꯊꯣꯡꯂꯥꯎꯕꯤꯗ 5 ꯑꯃꯅ ꯊꯠꯀꯅꯤ ꯑꯃꯅ ꯊꯠꯀꯅꯤ ꯑꯃꯅ ꯊꯠꯀꯅꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯒ ꯗꯤꯁꯇꯔꯕꯦꯟꯁꯁꯤ ꯅꯍꯥꯟ ꯃꯅꯤꯄꯨꯔ ꯃꯁꯥ ꯄꯨꯝꯕꯒꯤ ꯁꯤꯁꯨ ꯃꯌꯥꯝꯁꯤꯡ ꯅꯥꯒꯥꯒꯤ ꯃꯩꯇꯩꯒꯤ ꯕꯥꯡꯒꯜꯒꯤ ꯄꯨꯟꯅ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯃꯤꯟꯅꯩ ꯑꯦꯛꯖꯥꯝꯄꯜ ꯑꯗꯨꯗ ꯇꯤꯜꯍꯧ ꯆꯅꯝꯁꯤ ꯐꯪꯗꯗꯅ ꯕꯖꯥꯔꯗ ꯄꯤꯁ ꯑꯃꯐꯥꯎ ꯐꯪꯗꯗꯅ ꯇꯤꯜꯍꯧ ꯆꯅꯝꯁꯤꯀꯣ ꯑꯂꯨ ꯐꯪꯗꯦ ꯑꯂꯨ ꯊꯥꯛꯇꯦ